ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯤꯔꯥꯎꯈꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯄꯥꯔꯤ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯁꯤ ꯆꯍꯤ 2 ꯐꯥꯔꯛꯄꯒꯤ ꯃꯔꯝꯅ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯤꯅ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯂꯩ ꯆꯕꯨꯟ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯒ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯃꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯃꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯃꯈꯣꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯄꯥꯔꯤꯅ ꯈꯔ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯅꯗꯤ ꯊꯧꯋꯥ ꯀꯌꯥ ꯁꯥꯔꯝꯗꯦ꯫ ꯁꯥꯎꯅꯕ ꯈꯨꯗꯤꯡꯗꯁꯨ ꯄꯥꯔꯤꯅ ꯊꯣꯏꯕꯤꯗ ꯅꯣꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯄꯥꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯈꯤꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯄꯥꯔꯤꯒ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯣꯛꯅꯅꯤꯡꯕꯗꯤ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯔꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯛꯅꯔꯁꯤ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯦ ꯊꯣꯏꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯇꯣꯛꯅꯔꯨꯔꯁꯦ ꯍꯥꯏꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯄꯤꯔꯤꯕ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯂꯧꯁꯤꯜꯂꯨꯕ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯛꯈꯤ꯫ ꯊꯣꯏꯕꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯐꯥꯎ ꯂꯥꯛꯄ ꯉꯝꯗꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯒ ꯍꯌꯦꯡꯋꯥꯏ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯨꯡꯁꯤꯅꯕ ꯈꯛꯅꯗꯤ ꯍꯌꯦꯡꯋꯥꯏ ꯄꯨꯛ ꯊꯟꯕ ꯌꯥꯔꯣꯏ꯫ ꯏꯁꯥ ꯍꯥꯟꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯁꯦ꯫ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯗꯤ ꯄꯨꯡꯐꯝ ꯑꯃꯐꯥꯎ ꯂꯦꯡꯕ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯆꯨꯝꯃꯦ, ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯄꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯃꯨꯛ ꯂꯦꯞꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗꯒꯤ ꯄꯥꯔꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯕ ꯃꯈꯨꯔꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯣꯛꯅ ꯈꯦꯟꯅ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯊꯣꯏꯕꯤꯗ ꯀꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯣ ꯊꯣꯏꯕꯤꯅ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯄꯥꯔꯤꯗꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯂꯩꯕ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯑꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, ꯅꯨꯡꯉꯥꯏ, ꯅꯨꯄꯤꯗ ꯊꯥꯖꯕ ꯊꯝꯂꯨꯕ, ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯌꯨ ꯊꯛꯄ ꯌꯥꯕ ꯊꯛꯂꯨꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯥꯔꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯅꯤ ꯍꯥꯏꯅꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯒꯤꯗꯤ ꯄꯥꯔꯤꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯥꯏꯁꯪꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯥꯅ ꯇꯦꯡꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯥꯀꯟꯗꯒꯤ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯃꯥꯕꯨ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯃꯔꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯕꯗꯒꯤ ꯄꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯔꯤꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯁꯥꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯁꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯂꯤꯕ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯁꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤ ꯃꯔꯝꯅ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ 미ꯌꯥꯝ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯔꯛꯇꯨꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯑꯍꯟꯁꯤꯡꯅꯁꯨ ꯃꯣꯏꯅ ꯄꯣꯠꯂꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ
ꯃꯣꯏꯕꯨ ꯁꯣꯛꯂꯛꯄ ꯊꯦꯛꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯛꯄ ꯇꯝꯐꯥ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ "ꯑꯩꯒꯤ ꯏꯆꯥ ꯑꯥꯗ ꯂꯩꯔꯦ, ꯑꯩꯒꯤ ꯏꯆꯥ ꯑꯥꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯅ ꯇꯝꯐꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ, ꯃꯥꯕꯨ ꯃꯆꯥꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯑꯃꯗꯤ ꯆꯦꯟꯈꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯔꯨꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯈꯔ ꯂꯟꯅ ꯇꯥꯕ ꯃꯐꯝ, ꯏꯁꯨꯛꯁꯨ ꯁꯨꯛꯄ, ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯤꯅꯩ ꯍꯥꯏꯅꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯦ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯅꯣꯡꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ "ꯑꯁ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯃꯤ ꯑꯣꯏꯔꯤꯖꯥꯠꯂꯣ?" ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯗꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯣꯏꯒꯤ ꯈꯨꯟꯗ ꯑꯀꯤꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕ ꯄꯥꯔꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯊꯋꯥꯏ ꯑꯗꯣ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯥꯏꯕ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄꯗꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯋꯥꯏ ꯑꯗꯨꯒ ꯅꯝꯅꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦꯗ ꯊꯋꯥꯏ ꯑꯗꯣ꯫ ꯀꯜꯂꯕ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯆꯪꯗ꯭ꯔꯕ? ꯂꯩꯀꯥꯏ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯂꯪꯗꯧꯔꯤ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯑꯃꯝ ꯑꯊꯦꯡꯗꯁꯨ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯃꯣꯏ ꯇꯥꯃꯣ, ꯂꯥꯏꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯄꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯅ ꯈꯪꯕ ꯍꯩꯔꯕꯁꯨ ꯑꯊꯦꯡꯕꯗ ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯥꯏꯕ ꯑꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯃꯈꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯊꯝꯕꯥꯜꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏꯒꯥꯁꯦ ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ." ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ: "ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕ ꯃꯥꯜꯂꯤꯗ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯦ꯫ ꯅꯪꯁꯨ ꯈꯔ ꯈꯥꯝꯗꯣꯛꯂꯨꯆꯣꯗꯅ." ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯅ "ꯇꯟꯖꯩ, ꯅꯍꯥꯟꯁꯨ ꯈꯥꯝꯕ ꯆꯪꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯦ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯈꯥꯝꯗꯣꯛꯄ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯊꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥ, ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯇꯝꯐꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯒ꯫ ꯃꯔꯝ ꯑꯁꯤꯅ ꯇꯝꯐꯥꯅ ꯃꯥꯒꯤ ꯄꯣꯛꯇꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯕꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯗ ꯇꯝꯐꯥꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗꯤ ꯇꯝꯐꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯃꯆꯥ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ, ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯈꯠꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯧꯕ ꯑꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ: "ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯗꯣ ꯄꯟꯗꯨꯅ
Nupi nang matoinara. Aina hanjin angang asina lam fana helabasu adugumba michaido sizinaganu haiba natro nang matungda tawkhidra masi haiduna magi nupi tamphada chai ama paiduna furam asumna tawrakpadagi tamfasu machin khumladuna asumna hairaki masigi angang afatba bisina masi pumba loina thuanlibani ainadi lukha khara sigak singjilu haibani manam kanbi angangsina manam kallaga leibagine masi pumba thoklibse angang singnina haiba ngangbusu amata inde lamna maron ama heliba mapasina kankhatpadagi masi pumba thoklibanine masi hairaduna tengtharami masidagi magi nupana saubadagi thugaikiba magi awunpol oina pirakhiba TV ado uraga tafa sawa sum hengalaki madudagi sauna fuk hogotuna mapamda chatkani haiduna ahing aduda mafilo silami machindasu nangi fatabi nachanupi aniduga numaini leijahoro nang asuna solami magi nupasu mama atombina phubadagi soktuna leiriba machanupi apikpigi asokpadu yengduna leirami ngasidi mahaksu aduki matik saurami magi nupina mapamda chatkani haiduna loisiliba do magi machanupa iton tonba adu ukhiba yaroi angangda minungsi leitabi nangonda icha sinaroi chatkesu na thanda chatkho haiduna machanupa atomba do lowki asumna tawrakpadagi mahaki nupisu thawada amuktang mamit khana yengamduna thoki asumna sukana khanarakpadagi maiba chawthoisu tumba yadraduna khamdokpa laklami matam aduda imungi lamyai maktada kairaba TV ama pot chai kharagasu chakhaiduna imung ado chaiduna leirami amaiba aduna chakhumda changlakpada thawbana machanupi atombigi asokpa ado yengbiduna leirami nakandana pikliba machanupa ado leptuna leirami machanupi ahan aduna yamna wana chak ado thongduna leiramki nakan amaromdana magi nupi atombiduna famlamba fan adugi manakta mana sijinaramba aki amaugi pot kaya amasu leiramki amaiba chakthoina masi ubada nupi aduna kieduna leiraga pikliba machasing aduda thabak tawhali haiba khanglami madudagi amaiba aduna tomthingi manak changduna angang ado kayam soklage haiba yengam matam aduda tanaurabi angang adugi hubom paigan amadi atai mafamsingda musinmuna chairam taduna leiramba do thengnarami angang aduna piri ahan aduda yenglaga mapada ipal lage haiduna tamlami amaiba adusu angang adugi matawado ubada aduki matik nungaitaba amadi forum thawbada amaiba aduna asumna hairaki nupi angang saunabada pot chai thugaiba haunadeko nangi nupi adusu angang sida asuk thina phubudi haunadena chatkhrinina tawido laikai mamangda phajade chalu koksilucho yanaba wari watai sanaraga phajana leminaba yadro asumna amaiba aduna hairami adubu thawba magi nupibu koksilu haibadi yaramde asawbana maram oiraga machindasu masigi nupi asida kainakhraga phadawbani asumna solami tamphasu mayumdagi sauna tholaktuna mapamda machindasu murum sonduna chalami tamphagi mayum asisu panglablapa oidabagi maramna khara kana khanaba khuding mapamda chatuna numit mangani nuk tarani nuk hekti leithopani magi nupanasu ayamba matamda laikai mamangda phajade haiduna howba toina chatuna amuksu punna leimine tamphagi pokpa mamanasu nupina mapamda toina laktuna leiba haibuse laikai mamangda phajade haiduna toina ngangami adubu tampha hawa sadana magi aningbata tawduna lakhibani ngasimaksu magi nupaga saunare mapamda matam khara leiruge khanduna laglibani machindasu murum sonduna asawbugi mayaina akiba amata faugdabi lambi aduda mathanta laklami matam asida mamangda paribu gayina thomduna leichidaba moigi laikagi laifam khwaidagi kanbani hainaba mafam ado yoksilakhi matam asida tamphagi matungda kanagumba amana inarakpadauna khongthang makhon ama tarakhi tamphasu ngasai makhaidi asawbana maram oiraga akiba faudabani adubu asumna torokwa sidadi masado tu chungkhiba khangaude akibasu faurami mamitasu parina misi chadana sikhibagi mawong matawsing ado uraklami parina leikhidaba numit ado tamphasu mafam asida barjada pot leiba chalubadagi halakpa matamda thokriba thodoksin ado mayek sengna uhogkhibani matam asimaktada madu ningsinglubadagi tamphana
ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯟ ꯑꯗꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯎꯕ ꯅꯤꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯆꯠꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯄꯥꯡꯒꯜ ꯑꯃ ꯊꯣꯛꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯥꯔꯝꯂꯤꯕ ꯃꯈꯣꯟ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯣ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯊꯪ ꯋꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯎꯞꯄꯒ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯤꯃꯟꯕꯗꯒꯤ ꯂꯦꯡꯕ ꯂꯥꯎꯕ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯃꯈꯧꯔꯤꯗ ꯅꯝꯃꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯉꯝꯃꯛꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯗꯨꯅ ꯈꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯨꯅ ꯌꯥꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯕ ꯃꯪꯒꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯂꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯒ ꯂꯩꯍꯧꯋꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯏꯅꯦ ꯇꯝꯐꯥ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯍꯧꯋꯤꯅ ꯇꯝꯃꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯧꯕꯅ ꯍꯥꯊꯨ ꯑꯋꯥꯡꯒꯤ ꯂꯥꯏꯁꯪ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯎꯊꯛꯇꯒꯤ ꯂꯧꯊꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯊꯧꯕꯅ ꯄꯦꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯁꯨ ꯈꯠꯅꯔꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯥꯒ ꯂꯣꯏꯅꯔꯛꯄ, ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯊꯦꯡꯅꯃꯤꯟꯅꯔꯛꯄ ꯑꯁꯤꯗꯒꯤ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯧꯕꯅ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅꯗꯤ ꯃꯤꯁꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯟꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯔꯩ ꯃꯔꯥꯡ ꯈꯔ ꯀꯟꯕ ꯑꯃꯨꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯐꯠꯇꯕꯅꯣ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯈꯨꯟ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯊꯦꯡꯅꯔꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯕꯨ ꯊꯥꯖꯗꯕꯩ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯁꯥꯎꯔꯛꯇꯨꯅ ꯆꯐꯨ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯈꯨꯟ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯇꯥꯍꯟꯗꯣꯔꯦꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯑꯃꯥꯏꯕ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ "ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯥꯔꯛꯂꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯧꯅꯥ ꯄꯤꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯍꯦꯛ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯨꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕꯤꯔꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ, ꯃꯤ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯆꯛꯊꯥ ꯈꯔ ꯊꯥꯕꯤꯗꯨꯅ ꯑꯅꯥꯕ ꯃꯤꯁꯤꯡꯕꯨ ꯂꯥꯌꯦꯡꯗꯨꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯋꯥꯔꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯄꯤꯅꯕꯤꯕ ꯂꯥꯏꯔꯤꯛ, ꯐꯠꯇ꯭ꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯊꯋꯥꯏꯁꯤꯡꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯣꯟ ꯀꯌꯥ ꯌꯥꯎꯔꯕ ꯑꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯆꯦꯃꯥꯏꯗ ꯊꯋꯥꯏꯁꯤꯡꯒꯤ ꯃꯈꯜ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯍꯥꯟꯕꯗ ꯏꯆꯝ ꯆꯝꯅ ꯁꯤꯔꯕꯒꯤ ꯊꯋꯥꯏ, ꯑꯅꯤꯁꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ,
ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯨꯝꯅ ꯏꯔꯣꯏ ꯂꯣꯏꯕꯗꯅ ꯏꯔꯝꯈꯤ꯫ ꯑꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯈꯜ ꯑꯁꯤꯗꯤ ꯂꯥꯛꯁꯤꯟꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ, ꯀꯔꯤꯒꯨꯝꯕꯗ ꯍꯩꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯃꯈꯜ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯃꯈꯜ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯍꯤꯡ ꯑꯁꯤꯃ ꯇꯨꯝꯗꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯃꯈꯜ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯍꯥꯟꯅ ꯅꯛꯅ ꯂꯣꯏꯅꯔꯝꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯒ ꯃꯃꯤꯡ ꯃꯥꯟꯅꯕꯁꯤꯡ ꯐꯥꯎꯕ ꯌꯥꯔꯤꯃꯈꯩ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯊꯧꯕꯒꯤ ꯅꯨꯄꯤꯒ ꯄꯥꯔꯤꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯌꯨꯝꯊꯪꯅꯕ ꯊꯧꯕꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯂꯦꯞꯇꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯃꯈꯜ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯂꯥꯏꯒꯤ ꯑꯔꯨꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯔꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯑꯁꯦ ꯂꯥꯏꯔꯤꯛꯀ ꯀꯣꯟꯅꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯎꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯃꯨꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯃꯨꯕ ꯑꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ, ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯥ ꯊꯛꯐꯝ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯩ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯃꯨꯕ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯔꯕꯣꯟ ꯃꯨꯟꯅꯕꯩ ꯃꯔꯝꯅ ꯐꯨꯅꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯄꯥꯕꯨꯡ, ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯩ ꯑꯗꯨꯝ ꯇꯧꯅꯔꯒ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯉꯝꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯧꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯍꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯅ ꯅꯣꯏꯕ ꯆꯥꯎꯕ ꯑꯃꯗꯤ ꯃꯨꯕ ꯍꯦꯟꯖꯔꯁꯨ ꯆꯥꯎꯊꯣꯏꯅ ꯈꯔ ꯍꯦꯟꯅ ꯂꯥꯛꯆꯅ ꯐꯨꯅꯈꯤ꯫ ꯃꯈꯣꯏꯕꯥꯅꯤꯅ ꯈꯠꯅꯕ ꯑꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯨꯕ ꯑꯁꯤꯅ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯨꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯅ ꯑꯃꯨꯕꯅ ꯆꯥꯎꯊꯣꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯈꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯦꯡꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯨꯅꯗꯨꯏꯗ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯈꯤꯕꯗꯒꯤ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯒꯤ ꯋꯥꯈꯜꯗꯗꯤ ꯆꯥꯎꯊꯣꯏ ꯑꯁꯦ ꯑꯗꯨꯝ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯃꯛꯇꯁꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯕꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯒ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯅꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯃꯨꯕꯗꯤ ꯃꯇꯤꯟꯒ ꯁꯤꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯇꯥꯟꯅꯔ ꯅꯞꯅꯤꯀꯣꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯁꯦ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯔꯤꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯃꯒꯨꯝ ꯅꯥꯄꯤꯒ ꯏꯁꯣꯡ ꯁꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯃ ꯐꯤ ꯐꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯌꯨꯝ ꯑꯁꯦ ꯃꯃꯥꯡꯗ ꯇꯝꯐꯥ ꯑꯃꯗꯤ ꯄꯥꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯄꯥꯔꯤ ꯑꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯅ ꯊꯦꯡꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯅ ꯁꯦꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯑꯄꯨꯅꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯇꯝꯐꯥ ꯑꯁꯦ ꯅꯣꯡꯃ ꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯈꯤꯗꯦ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯃꯊꯥ ꯍꯦꯟꯅ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯊꯧ ꯄꯨꯝꯅꯃꯛ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯐꯖꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯐꯪꯅꯕ ꯊꯤꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯍꯥ ꯈꯔ ꯂꯦꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ
ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯨꯝꯈꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ, ꯚꯨꯠꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯗꯤ ꯚꯨꯠ ꯍꯥꯏꯁꯦ ꯁꯨꯡꯀꯤꯕꯨ ꯀꯤꯗꯦꯗ ꯍꯧꯖꯤꯛꯇꯤ, ꯀꯩꯒꯨꯝꯕ ꯃꯥꯡꯗꯒ ꯊꯣꯛꯂꯛꯑꯗꯤ ꯃꯃꯥꯏꯗꯤ ꯑꯗꯨꯝ ꯈꯦꯠꯆꯤꯟꯗꯣꯏꯅꯦꯕ꯫ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯑꯃꯨꯛ ꯑꯩꯁꯨ ꯀꯤꯕꯤꯗꯦꯗ ꯚꯨꯠꯀꯥꯗꯤ, ꯊꯤꯟꯒꯥꯏꯅꯕꯤ ꯀꯧꯈꯥꯏꯅꯕꯤ ꯃꯇꯝꯁꯤꯗ ꯚꯨꯠꯄꯨ ꯀꯩꯗꯧ ꯀꯤꯗꯣꯏꯒꯦ? ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯔꯝꯕ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯁꯨ ꯍꯥꯟꯅ ꯍꯤꯡꯂꯤꯀꯥꯟꯗꯗꯤ ꯚꯨꯠꯁꯤ ꯀꯤꯔꯝꯗꯤꯌꯦ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯚꯥꯏ, ꯁꯤꯁꯨ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯍꯤꯡꯉꯝꯃꯤꯀꯥꯟꯗ ꯀꯤꯔꯝꯗꯦ ꯍꯥꯏꯁꯤꯕꯨ? ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯚꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯎ ꯃꯔꯨꯝꯗꯨꯗꯒꯤ ꯁꯤꯛꯄꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯡꯂꯛꯇꯨꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯌꯥꯡꯅꯗꯤ ꯆꯦꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯤꯁꯨ ꯆꯦꯟꯕ ꯂꯦꯞꯇꯨꯅ ꯇꯨꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯨꯒꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯛꯄꯅꯤ꯫ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯈꯨꯗꯤꯡ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯑꯁꯤꯅ ꯇꯨꯈꯤꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯝꯗꯦ꯫ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯔꯤꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯈꯤꯕ, ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯒ ꯃꯍꯥꯛꯀ ꯄꯨꯟꯈꯤꯕ, ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯈꯤꯕ ꯀꯌꯥ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯃꯃꯤꯠꯇꯁꯨ ꯊꯣꯏꯕꯤꯒ ꯃꯥꯒ ꯈꯠꯅꯈꯤꯕ, ꯅꯨꯄꯥ ꯑꯇꯣꯞꯄꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯍꯧꯕ ꯑꯗꯨꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯁꯪꯅ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯗ ꯂꯣꯏꯅ ꯍꯩꯊꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯁꯦ ꯈꯪꯍꯧꯗꯅ ꯈꯪꯐꯥ ꯐꯥꯖꯤꯟꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯆꯦꯟꯅꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯄꯤꯅꯕꯤꯕ ꯂꯤꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯗꯨꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯦꯃꯥꯏ ꯑꯃꯗ ꯊꯋꯥꯏ ꯑꯁꯤꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯌꯥꯎꯔꯝꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯋꯥꯏ ꯑꯁꯤ ꯃꯇꯝ ꯈꯔ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯉꯝꯕ ꯂꯥꯏꯁꯣꯟꯁꯤꯡꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡ ꯑꯁꯦ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯗꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯅ ꯌꯦꯡꯉꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯦ ꯑꯃꯗꯤ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯈꯪꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯌꯨꯝꯗ ꯂꯩꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯇꯝ ꯈꯔ ꯐꯥꯖꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯍꯥ ꯑꯅꯤ ꯑꯁꯤ ꯃꯊꯋꯥꯏ ꯍꯤꯡꯍꯧꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯅꯍꯥ ꯑꯅꯤꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯋꯥꯏ ꯑꯁꯤ ꯇꯥꯔꯨꯡ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯐꯥ ꯑꯄꯨꯟ ꯑꯃꯗꯤ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃꯗꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯃꯊꯤ ꯐꯣꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯊꯝꯕꯥꯅꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯗ ꯀꯟꯅ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯊꯣꯡꯗ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯆꯠꯈꯤꯅꯕ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯂꯥꯛꯁꯤꯟꯕꯗ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯁꯤꯅ ꯂꯦꯞꯇꯅ
ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯕ ꯑꯃꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯅꯆꯤꯡꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯍꯋꯥꯏ ꯑꯁꯤꯕꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯍꯤꯡ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯪꯗ ꯐꯠꯇ꯭ꯔꯕ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯒ ꯌꯥꯝꯅ ꯀꯟꯅ ꯅꯝꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯦ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯁꯤꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅꯨꯗ ꯑꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯇꯝꯐꯥꯅꯨ ꯑꯁꯦ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯉꯥꯛꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯇꯥꯏꯕꯪ ꯐꯥꯎꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯅꯝꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯗꯨꯅ ꯃꯊꯋꯥꯏ ꯃꯥꯡꯉꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯁꯦ ꯅꯣꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯤꯠꯀꯥꯁꯦ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥ ꯑꯁꯤꯁꯨ ꯏꯇꯤꯡ ꯇꯤꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯟ ꯑꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯄꯥꯔꯤꯒꯤ ꯊꯋꯥꯏꯗ ꯑꯐꯥ ꯑꯄꯨꯟ ꯈꯔ ꯇꯧꯔꯨꯕꯩ ꯃꯔꯝꯅ ꯂꯃꯟ ꯈꯨꯝꯂꯛꯂꯤꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯍꯋꯥꯏ ꯑꯁꯦ ꯃꯤꯔꯝꯂꯦꯟꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯨꯝꯈꯛ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯃꯥ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯅꯍꯥ ꯑꯍꯨꯝꯁꯦ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒ ꯊꯪꯅꯕ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯁꯨ ꯀꯌꯥ ꯂꯩꯅꯗꯕ ꯃꯜꯂꯕ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯦ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯃꯃꯥꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯍꯤꯡꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯐꯥꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯁꯦ ꯉꯛꯄꯗ ꯈꯝ ꯊꯦꯡꯉꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯀꯌꯥ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯩ ꯃꯔꯝꯅ ꯃꯊꯟꯇꯅ ꯉꯝꯂꯔꯣꯏ ꯈꯟꯕꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯀꯧꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯆꯤꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯁꯪ ꯑꯃꯈꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯑꯁꯦ ꯆꯪꯉꯛꯈꯤ꯫ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯁꯥꯡꯕ ꯅꯨꯄꯥ ꯑꯃ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯑꯁꯤꯁꯨ ꯏꯃꯣꯠ ꯃꯣꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯁꯦ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯒꯨꯔꯨ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯗ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯂꯥꯏꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯃꯊꯟꯇꯅ ꯉꯝꯂꯣꯏ, ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒꯤ ꯒꯨꯔꯨ ꯑꯁꯤꯅ ꯌꯥꯔꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯇꯣꯏꯅ ꯇꯥꯛꯃꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯁꯤꯅꯁꯨ ꯌꯥꯔꯗꯨꯅ ꯁꯪ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯃꯇꯨꯡꯗ ꯇꯦꯅꯋꯥ ꯑꯅꯤꯅꯁꯨ ꯏꯟꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯅꯤꯁꯤꯁꯨ ꯇꯥꯏꯑꯣꯏꯔꯕ ꯇꯦꯅꯋꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯇꯦꯅꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯁꯦ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤ ꯄꯨꯡꯁꯨ 6:30 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ
ꯄꯣꯛꯄꯒ ꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯩꯔꯝꯕ ꯑꯁꯦ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯨꯔꯨ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯪꯍꯟꯈꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅꯁꯨ ꯖꯩꯒ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯃꯄꯣꯠ ꯃꯆꯩ ꯑꯃꯗꯤ ꯍꯩ ꯂꯩꯅꯆꯤꯡꯕ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯨꯔꯨ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯦ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯨꯔꯨ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯄꯥꯔꯤꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯆꯥꯗꯨꯅ ꯍꯤꯡꯏ ꯍꯥꯏꯕ ꯈꯪꯉꯛꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯑꯣꯅꯤꯡꯕ ꯐꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯖꯩꯒ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯖꯩꯒ ꯑꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯁꯤꯒꯅ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯃꯥ ꯑꯁꯤꯕꯨ ꯅꯝꯗꯅ ꯄꯥꯔꯤꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯔꯛꯈꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯂꯥꯡꯈꯠꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯗꯕꯒꯤꯗꯃꯛꯇ ꯊꯧ ꯇꯧꯕ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯡ 11:30 ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯧꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯌꯦꯠ ꯑꯀꯥꯏ ꯑꯃꯐꯥꯎ ꯌꯥꯎꯗꯕꯤꯗ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕ ꯃꯑꯣꯡꯗ ꯊꯧ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯈꯣꯟ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯑꯁꯤ ꯈꯪꯍꯧꯗꯅ ꯀꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯗ ꯆꯐꯨ ꯑꯁꯤ ꯀꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯔꯨ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯇꯦꯟꯅꯋꯥ ꯑꯅꯤ ꯑꯁꯦ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤ꯫ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯃꯥꯡꯉꯩ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯣꯏꯕꯤꯒ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯅꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯂꯥꯏꯑꯣꯏꯔꯕ ꯇꯦꯟꯅꯋꯥ ꯑꯅꯤꯗꯨꯅ ꯂꯥꯡꯒꯨꯝꯂꯕ ꯑꯃ ꯂꯪꯁꯤꯜꯂꯛꯇꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯔꯒ ꯄꯣꯔꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯤꯅ ꯅꯤꯡꯉꯝꯗꯕꯒꯤ ꯀꯞꯄ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯕ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯅꯤꯁꯤꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯖꯩꯒ ꯇꯧꯔꯤꯕ ꯑꯁꯤꯗ ꯌꯥꯎꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯑꯁꯤꯁꯨ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯄꯥꯟꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ